Gari Wairaga Bandan Thamlamba Nupa Taret Police na fare Angom rental service kauba Gari Barada Santokpa Madage Waikiba car ane Bandan Thamlamba Togdok Senabani Haiba Nupa Taret Lamsang Police na fagat kre haide Faraba Singh adudi Ayekpam Govinda Singh Chahi Kuntraga Mari Sagolban Khamnam Lairag Thiam Robert Singh Chahi Kuntraga Taruk Sangai Pro Mamang Laikai Ingudam Rovingan ba Maitay Chahi Kunganipan Tauthong Ayungba Takhelambam Ajit Maitay Chahi Kuntraga Mathoy Lamdeng Khunau Laiden Mayum Santi Kumar Chahi Kunganipan Lambal Mayay Laikai amasung Konsam Raju Singh Chahi Kunganipan Lilong Arapti ne Maraksida Thogdoksida Senabani Haiba Rajkumar Dumba Elais Dung Chahi Kuntraga Manga Singjamai Chirom Laikai su Ngarang Numidang Fagat Lehaide Police tagi fangba pauna hai Chahi asigi Mars Kuntrada Mioy Anina Langthaval Purama Khongda Leiba Angom Rental Service tagi Baleno MN06LB 4768 amasung I-20 MN01 G6803 car ani nongmada lupa lising ahum da wai duna pukhe mi ani aduna wai khiba car ani adu matam loiraba phauba thilaklabadage hangbada matam yaithokuna adumak laikhi amade ahen ba senpham su pidana leirakhe numit masing yam silakpadagi chingnaba poktuna GPS location gi matengna track tawbaga loinana lamsang PS da report ama tawrakhe lamsang PS na report adu da yumpham boiraga IPC gi tongan ba section gi makhada FIR ama lokhatuna thigalakhi bani haire Thabak Louthokhre haukibe April 18 da drug puraga lakpa miyoi ahum dage lupa lakh ama lauraga smuggler sing adu bu thadok lambada senaba BDA personnel ani Thabak tagi Louthokhre loinana miyoi ahum adu su police na tanaraga maram area dagi fagalaba matungda police custody da remand Louthokhre drug puraga lakpa miyoi singbo sel lauraga thadok pagi damak Thabak tagi Louthokhre ba BDA personnel ani adu de Senapati gi Henbung outpost posting leiba Hingba Solomon Apokpa Hingba Dansire BDF number 10046 amasung outpost adu leiba Mohan Kumar Bista Apokpa Man Bahadur Bista Kawe mahaki BDF number na 10370 nei makoy ani mag duty magistrate Senapati ge court ang han Puthoklaba matungda April kun fauba makata na thizin humjin nabagi damak police custody remand pikre Amarom da BDF personnel sing da lupa lakh ama piraga nanthok na bahona rambadage amugana police na tanaraga maram dagi fakraba drug smuggler ahum adude Assam ge Gangjang village dage Lalpo Singsit Chahi Kuntraga Mari Apokpa Sothang Singsit Assam ge Chongjang village dage Haugin Langum Chahi Kun Apokpa gi meng Johnny Langum amasung Assam ge Thangping dage Robert Lenthang Chahi Kun ga Mari Apokpa Jangkam Lenthang ne makoy ahumsu ngahan duty magistrate Senapati gi court Puthoklaba matungda tha asigi kun phauba police custody remand pikre MLA Radheshyam CM gi advisor dagi resign Toukhre Lambi Semdaba pension gi benefit Pithokpa Ngamdabagi Wapham Puthorakle Hairok Assembly constituency gi MLA Dr. Thoksom Radheshyam Chief Minister gi advisor oibadagi pham thadokre mahakna pham thadokpagi maram advisor oiraga miyam gi damak karigumba thabak amata mateng pangba ngamdabagi ni haina mahakna phongdokre Masiga loinana mahaki assembly constituency gi manungda leiriba lambi sing semba ngamdaba amasung ahal laman kharagi pension benefit Pithokpa ngamdabagi Wapham su mahakna social media da phongdorokle mahakna CM gi advisor oibadagi pham thadokpaga mari leinana social media da thadorokpa video clip amada MLA Radheshyam da hai numit kharani gi mamangda ge aigi wakhalasi yamna charang naba lei telephone call khara lakpa pension chanaraba kendra gi worker sing voter sing na toina telephone tawduna hanglakpa Wapham lei CM gi advisor su oiriba dubo kendra gi lambi thongsu amata yadre khulak lera ki lambi main road oiriba hairok part 1 2 gi lambi su yadre aduna chief minister gi advisor oibiraga de lambi asi amukta CM ga tanaraga laingaka tanaraga lambi asi sembiu hairakpa lei atopa madana oza oiramba ahal laman kharana telephone tawduna ibungo nangbo advisor oi hai napa gumba ikhoi gi phangpham thokpa pension gi benefit mayam ase phangdaduna lairakpa kuire pension adu phangjaraga angang singgi semba saba tawgadaba dukan macha ama phamjaraga thabak macha ama tawjanaba plan tawraga leijaramba adu ama phawba phangdre aikhoi yamna ware tongan ba Miss Femina tawre atai festival mayam tawre madu thingba natte madu su tawbiyo adu bu chahi kuntra manga thabak tawramlaga phangpham thokpa laingaki thabak tawramlaga phangpham thokpa phangdana lairakpa ase yamna ware haina toina hairakpa lei adubu CM gi advisor ama oina karisu tawba ngamdabasu leide advisor gi post asida power amata su leitavana haukiba April gi tang amage numidang pung 9 ga minute 13 rom taba matamda Chief Secretary Rajesh Kumar da telephone tawraga hangkhe
CM gi advisor ama oibana miyamna wahang kaya marum hanglakpada khumpham su leite Manipur da isu mayam thokpa leire masida su advisor ama oina sar masi ma tawbiyo masi haibiyo haina hanglakpa lei maruaina kendra gi lambi thong semba ngamdaba ahal laman ge pension pithokpa ngamdaba mayam asi leibana advisor oibadagi tokserage madugi mahutta kendra da focus tawraga tongan ba worker mayam tanaraga kendra gi chakwat thorang amasung lakadoriba lok sabha gi mikhal asida focus tawrage loina na miyam gi pendaba nungaitaba mayam asida moral ground da advisor da ge resign tokjarage haina CM da resignation ge cherol piba Toukhre WhatsApp ta su cherol adugi copy Toukhre haike amarom da Delhi da leiba pagama da lepladuna mafam duga Manipur ga gi khena bagi matang da social media da thagalakpa ma ki warol ama da hai sahi lising tara leiraga su Manipur da leriba lusingba singi wakhalona sina kaidongai da su ngamloi mahang na makhata na hai Manipur da lam kanba amasung lawpham sing kanbagi matang da miyam da chamamna ba leiriba se kohana na bagi damak BJP na laingak pairakpadagi hawjik phawba haibade hawkiba chahi taruk asigi lam leiba madi yon bagi record revenue department na puthokuna miyam da khangan se social media ki platform sing da state asigi lam amade lawpham kanbagi matang da khana nei na ba thengnai law unariba lawpham sing atopa construction tawba yadana ba ek ama su leiraba nei masi leina miyam na leptana lawpham sing mangan bagi thawong satharakle masi hawkiba chahi taruk asida Manipur da lam leiba madi yon khibage record revenue department na puthokuna miyam da khangal labade kanana kadai da lam leikhe mitop ta kayam yon khrabage kanana khwaidagi yamna lam leibage haibase loina makhangba ngamgani haina su mahakna phongdokhe loina na lawpham sing commercial onthokpa sing ase puthokpa ngamlabade miyamna singnariba sing kokpa ngamgani amade laingak ase yamna transparent oi haibadu khangba ngambada natana miyamna laingak ase bu hena thajaba thamlaka nei madu natana lam kangadaba nei mitopta lam yoloidavani haina lauraga aikhoi masel yauna adumak sathaba tarabade achumbo oiroi maramaduna laingak asi transparent oi haiba unnavagi damak lam leiba yonbagi record asi puthoktuna miyam da khangan se lanai lam lauksin bagi mahutta lamdam asigi miyam na awaba pothapam oiba matik saba pa kumba semna bahona minase lusingbo oiriba singnasu chinda khakta ngang banatana asengba chumbadu miyam da khangan bachange chinda ama nganglaga thamoidana ama khanbadu khandana bahona minase miyamna oidavani khanglaba wafamda luchingbo oiriba ikoina miyam tinba mafamda pangangda ngangbana state asigi chakhotpadasu thinthan ganei maramaduna sasinaba madi oidaba ngangba toksi hainasu mahakna makhata na phongdokhe